nong leptana subadagi Imphal East ki mafam kaya ama isingna thunjankhre aduga hujik mangda uriba mafam asi Manipur gi khwaidagi maru mafam ama oriba Jelims Hospital da ana layeng amasung asiga mailenaba thabak thobam kaya da khudong chadaba mayokne Mamang da kai ki ba potu da mana chembira magadi akhoi je subaina awa bata roi ba khangbra hujikti wa ba haje leitre ba wa ba gi aroi bi ne ba khoina huji wa ja dagi hauji mu khurai rom dagi mu ising ngasai mayeng khar ta ba je mu khurai rom dagi mu senjal laga hujik se ising mu hinkat laure ba sigi posi ne ba khoi nuai tri se ya dumaina tawri ba huji ado akhoi je yum da lei ba talle kai gi no ta isu isa mayam se lepham khangje ba angang ma sa sen ban na ko moidi mawuji angang masa sen manina khudi ware ba adagi adugi jiba thakta karai degi sa na ba lau de zabam thapam cheng chak haibam lai yen thang na pi habam lai hoi seng mudi super do bekhai bekhai la hobagi kitang mudi chapai ko aduga yen thang na pi du di kadai degi laur gano ba khoi mayam na sa doise sigi nungai ta poti aroi bi de ba khoi na thengnari ba potse ange yen thang di kai de no khoi laiti haba yen thang di modi lakpagi nongalagara do ada akhoi se pung ani makhai aduda asida ising kai haidana o lakpa mkhon je tai ba ko aigi teigi mansan paduna indom cha na phone thar ko dagi ai je hogotlaga ani makhai pung ahum sida irin turen ge sida chatle kanu da nursan gi sida sapde ta robi tawle me ko tawle me tawbadagi adudi bungo yaroi phiro lo sanba chasila ona purga la e angang se ina adumaina la eba khoise adugo sum adumaina tapna henkalakpane ba isimse ada moina haisina sineba imele masayaw ngawna thingmani ngamdre masayaw rin haiba ada masayaw do hana ningai dingai matamna ma sembiba ke dogi habane ba kuna haisina adu tawbiyo habane adu tawbiyo habane ba hana kai ki bagi leirba mafam ne fatarabne mana shi man thokya ya mana shibile magadi tawra habanda hani rai keno dagi haikuma khomgi na amuk kitang moi kai haibagi aduda mu henkala ini aigi syntax dum yenge baina mathang yengda huji mu henkal laure ba amu henkal laure ba huji ngasai amuk ta rure ba ko ayuk to ta gi jo mane phare ising ja wang da loin sieng khre na khalu bane ba ko adagi asuna haikuma khongi kai na mu henkat laure ba huji gi da mak ta no ba boine yeng chan bi ji adu khatane kai no mo su wari mayam se kitang yeng biyo ba akoina haigadam se ko wari ba mayam se khatang di yeng biro adu ki mati ware ba khoise wari ba pose mo na kitang mateng to biyo si katani aduga ising ichau gi turen le mai se khara sembiu matai se sembiu aduga hausi wari ba thengnari ba pota khajik tang moi gi mateng ju kha to biyo si aidi mateng di lawjaroi ba kaino aigi di kitang sapari ba khar wang na wari mayam se ngone tawri mayam se aroi bi ne mi gi mathak ta lai mayam se nuai te ha ba cheng kitang lai jabdo putho ga chajai ba ko gas kitang nei ba putho thongjai ko yensang na pi ha ba siman leitre ba husik se ado moina kitang yeng biraga sisu hawai senghai do oro thum thau do oro kitang yen biyo sini aina moida pa mi sa aigi na te ko lai ba wari mayam si wani ai bu ti kai khande huji hang gi ba relief ke lai kai club na to ka hang bu se akhoi kalap ki ne si bi akhoi kalap ki ne akhoi na tho lai jab ne ba kalap ki ne ba huji bo si lai je im kya ho du si imung ka do ne ni ahum di wala digina aduga atai di si manung gi mathak ta loi lai re ba tholo pa ngam je ba mayam ma tholo pa ngam je akhoi da taramo ma lai tholo pa ngam je ba aigi di wangon ne akhoi yum da dum le halle ba ngang lai se aduga moi si se san da ba kangu ne ba lai jai si ti aduga chengna di yum tare ni pan di oiramani ko tare ni pan ne ba chela lai se ji bo Tulian de sila lo isile akhoi le si kai no ba taw tu ji akhoi yang wa re ba wa ba ji hai ni ngai le che adu pu tho ngai ko alu khara nga laga thum ma re ba chin adai pu tho ka ta ba patra se
ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯗꯩ ꯆꯦꯟꯊꯣꯔꯛꯄꯗ ꯀꯥꯎꯍꯧꯔꯦꯕ ꯃꯣꯏꯁꯦ ꯀꯥꯎꯔꯕꯅꯤꯅ ꯋꯥꯡ ꯍꯩꯇꯥꯅ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤꯗꯒꯤ ꯊꯣꯡꯅꯕ ꯄꯥꯇ꯭ꯔꯗꯣ ꯂꯧꯔꯒ ꯄꯨꯊꯣꯛꯑꯒ ꯑꯃꯨꯛ ꯁꯤꯗ ꯊꯣꯡꯉꯤꯅꯦꯕ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯕꯅꯦꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯋꯥꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯨꯔꯦꯟꯄꯥꯟꯁꯦ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯣꯏꯗ ꯆꯦꯡ ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯨꯝ ꯊꯥꯎ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯆꯍꯤ ꯑꯃꯗ 3ꯂꯛ ꯁꯨꯕꯅꯦ ꯍꯟꯗꯛ ꯊꯨꯝꯃꯤꯁꯤꯅ ꯑꯍꯥꯟꯕꯒꯤ ꯊꯨꯝꯕꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯒꯤꯅ ꯃꯌꯥꯏ ꯀꯥꯕꯨꯛꯁꯤ ꯆꯪꯉꯦ ꯁꯤꯅ ꯃꯥꯡꯒꯣꯟꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ ꯑꯅꯤꯁꯨꯕꯒꯤꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯡ ꯃꯊꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯍꯨꯝꯁꯨꯕꯒꯤꯅ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯒꯠꯂꯛꯑꯒ ꯑꯗꯣ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯇꯥꯏꯅꯕ ꯃꯐꯝꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦꯀꯣ ꯁꯣꯝꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯅ ꯈꯨꯔꯥꯏ ꯑꯣꯏꯔꯦ ꯑꯁꯣꯝꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯁꯥꯏꯠꯁꯤꯗꯅꯦꯕ ꯑꯅꯤꯔꯛ ꯀꯥꯏꯁꯜꯂꯛꯏꯁꯦ ꯆꯍꯤ ꯑꯃꯗ 3ꯂꯛ ꯍꯟꯗꯛꯀ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯑꯩꯈꯣꯏ ꯊꯨꯝꯕꯗꯨꯅ ꯈꯨꯔꯥꯏ ꯍꯩꯀꯨ ꯃꯈꯣꯡꯗꯒꯤꯒ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯨꯝꯕꯅ ꯌꯥꯝ ꯋꯥꯅꯩꯌꯦꯕꯀꯣ ꯂꯩꯀꯥꯏꯁꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯆꯦꯡ ꯀꯧꯇꯥ ꯑꯃꯐꯥꯎ ꯐꯪꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯀꯥꯏꯈꯤꯕꯗꯨꯗꯤ ꯈꯔꯕꯨꯗꯤ ꯄꯤꯈꯤ ꯑꯩꯈoi ꯀ꯭ꯂꯕꯅ ꯁꯤꯜꯂꯒ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯒꯤꯅ MLAꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯔ ꯄꯤꯔꯒ ꯑꯩꯈꯣꯏ ꯐꯣꯝ ꯅꯨꯡ ꯂꯧꯔꯦ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯐꯣꯇꯣ ꯅꯨꯡꯗꯣ ꯊꯥꯒꯠꯂꯛꯑꯣꯅ ꯊꯥꯒꯠꯈꯤꯕꯒꯤꯁꯨ ꯀꯔꯤꯝꯇ ꯃꯣꯏꯗꯒꯤ ꯐꯪꯕꯁꯨ ꯂꯩꯇ꯭ꯔꯤ ꯉꯁꯤꯐꯥꯎ ꯑꯗꯩ ꯍꯥꯏꯔꯨꯔꯒꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯑꯍꯨꯝꯁꯨꯕꯒꯤ ꯉꯁꯤꯐꯥꯎ ꯊꯨꯝꯕꯁꯤꯗꯗꯤ ꯏꯁꯤꯡꯐꯥꯎ ꯄꯤꯕ ꯂꯥꯛꯇꯔꯤ ꯂꯥꯟꯒꯤꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤꯀꯣ ꯑꯗꯩ ꯑꯗꯨꯏ ꯃꯊꯛꯇ ꯀꯣꯠ ꯂꯣꯏꯅ ꯊꯨꯝꯗꯅꯅꯦ ꯐꯧꯁꯦ ꯕꯣꯔꯥ 10ꯃꯨꯛ ꯃꯥꯡꯉꯒꯁꯦ ꯍꯧꯖꯤꯛꯐꯥꯎ ꯄꯨꯁꯟꯗ꯭ꯔꯤꯕꯅꯦꯕ ꯀꯣꯠꯇ ꯄꯨꯁꯟꯕ ꯌꯥꯗꯗꯅ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯊꯨꯝꯕꯁꯤꯗ ꯑꯁꯤꯒꯤ ꯋꯥꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯁꯨ ꯈꯨꯔꯥꯏꯁꯤꯗ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯁꯤꯗ ꯏꯐꯨꯠ ꯐꯥꯎꯔꯤꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯉꯥꯡꯉꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯏꯁꯤꯡꯁꯤꯅ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯅꯤ ꯅꯣꯡ ꯑꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯟꯆꯤ 5-6ꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯍꯥꯏꯒꯠꯂꯦꯕ ꯅꯣꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯗꯣ ꯉꯔꯥꯡꯐꯧꯗ ꯂꯩꯔꯨꯕꯁꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤꯅꯦꯕ ꯑꯩꯈꯣꯏ ꯐꯨꯛꯈꯥꯏ ꯑꯃ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯃꯤꯄꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯐꯧꯁꯦ ꯆꯥꯅꯅꯕꯁꯦ ꯐꯤꯔꯣꯟꯒꯤ ꯋꯥꯗꯤ ꯀꯩꯝ ꯈꯟꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯃꯥꯡꯗ ꯊꯨꯝꯕ ꯍꯥꯏꯁꯦ ꯁꯤ ꯂꯦꯚꯦꯜꯁꯤꯅꯅꯦꯕ ꯑꯅꯤꯔꯛ ꯁꯨꯕꯒꯤꯗ ꯊꯨꯝꯈ꯭ꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯔꯥꯏꯗ ꯀꯥꯏꯁꯜꯂꯛꯑꯒꯗꯤ ꯑꯩꯈꯣই ꯌꯥꯡꯂꯦꯟ ꯌꯧꯅꯦꯕ ꯇꯨꯔꯦꯟꯁꯤꯒꯤ ꯂꯧꯅꯝꯕꯥꯟꯁꯦ ꯌꯥꯝ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕꯤꯕ ꯃꯊꯪꯒꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯦꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯁꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯤꯡꯗ ꯑꯣꯏꯁꯨ ꯌꯦꯟꯕ ꯂꯥꯛꯄ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯊꯣꯡꯐꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯊꯣꯡꯐꯝ ꯂꯩꯇꯕꯁꯤꯡꯁꯤꯒꯤ ꯈꯤꯇꯪꯗꯤ ꯃꯣꯏ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯑꯃꯒꯤ ꯊꯩꯖꯪ ꯈꯣꯠꯆꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯄꯥꯁꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯃꯨꯛ ꯄꯥꯁꯟꯕ ꯊꯣꯟꯕ ꯌꯥꯕ ꯃꯇꯝꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯕꯅꯤꯅꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯗꯤ ꯉꯥꯛꯇ ꯆꯦꯟꯊꯈꯤꯕꯅꯤ ꯋꯥꯔꯨꯒꯗꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯊꯤꯡꯕ ꯌꯥꯝꯈꯩ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯁꯤ ꯃꯌꯥꯝ ꯁꯤ ꯂꯝꯕꯤ ꯀꯥꯞꯐꯝ ꯂꯩꯇꯦꯕ ꯒꯥꯔꯤꯁꯤ ꯑꯩꯒꯤꯗꯩ ꯀꯥꯍꯜꯂꯒ ꯊꯣꯜꯍꯟꯕꯅꯦꯕ ꯅꯨꯡꯗꯥꯡꯁꯤꯗ ꯒꯥꯔꯤ 50-100 ꯀꯥꯔ ꯊꯣꯟꯕꯅꯦꯕ ꯑꯗꯣ ꯅꯣꯡꯁꯤꯅꯤ ꯌꯥꯗꯗꯅ ꯑꯃꯨꯛ ꯄꯟꯈꯤꯕꯅꯤ ꯐꯣꯔꯦꯁꯅꯒ ꯂꯩꯕꯥꯛ ꯄꯤꯔꯛꯇꯕꯒ ꯑꯗꯒꯤ ꯃꯔꯝ ꯆꯥꯕ ꯂꯩꯕꯥꯛ ꯑꯀꯪꯕ ꯄꯤꯗꯕꯅꯤꯅ ꯑꯗꯒꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯟꯖꯟ ꯀꯥꯏꯗꯅ 3ꯂꯛꯇꯤ ꯁꯨꯔꯦ ꯃꯐꯝꯁꯦ ꯇꯧꯔꯤ ꯖꯒꯥꯁꯦ ꯂꯩꯕꯥꯛ ꯄꯤꯗꯗꯅ ꯑꯗꯨꯒꯤ ꯆꯌꯦꯠꯅꯕ ꯌꯥꯝ ꯂꯩꯅꯈꯤ ꯗ꯭ꯔꯦꯟꯗꯒꯤ ꯀꯣꯠꯂꯒ ꯄꯤꯕꯤꯕꯒꯨꯝꯕ ꯑꯗꯨꯅ ꯐꯔꯛ ꯇꯥꯕꯅꯤꯅ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯆꯦꯟꯊꯈꯤꯕ ꯑꯀꯪꯕꯗꯨ ꯑꯣꯏꯔꯗꯤ ꯒꯥꯔꯤ ꯆꯪꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯀꯪꯕ ꯄꯤꯕꯤꯔꯛꯑꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯇꯧꯕ ꯃꯉꯥꯏ ꯅꯨꯡꯉꯥꯟ ꯊꯣꯛꯂꯛꯑꯒ ꯀꯣꯡꯄꯥꯟ ꯃꯁꯥꯡ ꯑꯗꯒꯤ ꯅꯣꯡꯊꯤꯟꯖꯥꯕꯤ ꯃꯁꯥꯡ ꯃꯣꯏꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯥꯎꯔꯝꯃꯤ ꯑꯗꯣ ꯃꯣꯏꯁꯤ ꯀꯨꯏꯅꯗꯤ ꯉꯝꯃꯛꯇꯕꯅꯤꯅ ꯑꯗꯨꯝ ꯆꯦꯟꯈꯤ ꯑꯗꯨꯒ ꯐꯣꯔꯦꯁꯅ ꯑꯌꯥꯝꯕ ꯂꯩꯕꯥꯛꯁꯨ ꯄꯤꯕꯤꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯌꯨꯝ ꯌꯥꯎꯈꯤꯗ꯭ꯔꯦꯅ ꯑꯩꯒꯤꯕꯨꯗꯤ ꯍꯣꯏ ꯈꯔ ꯃꯑꯣꯡ ꯑꯃꯗ ꯁꯥꯔꯕꯅꯤ나 ꯀꯤꯗ꯭ꯔꯦ ꯑꯗꯨ ꯑꯇꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯤ ꯂꯩꯕ ꯌꯥꯗꯗꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯊꯛꯇ ꯏꯃꯨꯡ 9 ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯨꯝꯊꯔꯒ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯁꯇꯣꯟꯗ ꯃꯣꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯇꯧꯔꯤ ꯍꯧꯖꯤꯛ ꯇꯧꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯌꯥꯝ ꯃꯃꯥꯡ ꯉꯜꯂꯤꯉꯩꯗꯤ ꯍꯧꯅꯅꯦ ꯍꯟꯖꯟ ꯇꯧꯔꯃꯤꯅꯅꯦ ꯍꯥꯏꯔꯨ ꯀꯥꯟꯅꯗꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯉꯁꯥꯏꯗꯩꯁꯨ ꯋꯥꯗꯣ ꯍꯥꯏꯅꯤꯡꯗꯦꯗꯣ ꯑꯗꯨ ꯋꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯋꯥꯕ ꯅꯠꯇꯦꯅ ꯈꯟꯈ꯭ꯔꯦꯕ